ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯑꯅꯤꯁꯨꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ IDPꯁꯤꯡ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯇ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯔꯗꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯔꯦꯟꯒꯤ ꯑꯋꯥꯡ ꯇꯨꯔꯦꯟꯗ ꯑꯁꯤꯕ ꯑꯃ ꯇꯨꯔꯦꯟꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ IDPꯁꯤꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤꯕ ꯐꯥꯎꯕ ꯂꯩꯉꯥꯛ ꯁꯦꯝꯂꯕꯅꯤ, ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟ꯫ ꯂꯩꯃꯈꯣꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯅꯥꯒꯥꯁꯤꯡ ꯆꯠꯍꯟꯗꯕꯒꯤ ꯋꯥ ꯊꯣꯛꯅꯗꯧꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤꯁꯤꯡ ꯏꯔꯥꯡ ꯍꯧꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯏꯋꯦ ꯊꯤꯡꯈꯤꯕꯅ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯑꯣꯏ ꯂꯥꯈ 13 ꯐ꯭ꯂꯥꯏꯠꯇ ꯆꯠꯅꯈꯤ꯫ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗꯒꯤ ꯄꯩꯁꯥ ꯈꯣꯝꯒꯠꯈꯤꯕꯒꯤ ꯃꯔꯝ ꯄ꯭ꯔꯦꯃꯥꯅꯟꯗ, ꯁꯪꯀꯔ ꯑꯃꯗꯤ ꯁꯨꯁꯤꯟ ꯀꯨꯃꯥꯔꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ KCP PWG꯫ ꯀꯥꯟꯆꯤꯄꯨꯔ IPS ꯖꯤꯝ ꯃꯅꯥꯛꯇ ꯕꯨꯂꯦꯠ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯦ꯫ ꯁꯣ ꯐꯛꯀꯥꯏꯔꯒ ꯄꯨꯗꯧ ꯇꯧꯔꯝꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯨꯄꯥ ꯂꯥꯈ 34 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯌꯨꯉꯧ ꯑꯃꯁꯨꯡ ꯌꯨꯉꯥꯡ ꯍꯩꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯤꯀꯔ ꯁꯣꯞ ꯍꯥꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯀꯪꯂꯩꯄꯅꯥꯁ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯍꯧꯔꯤꯕ ꯏꯔꯥꯡ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯥꯛꯁꯤꯟꯗꯕꯗꯒꯤ ꯅꯣꯔꯃꯦꯜꯁꯤꯗ ꯍꯜꯂꯛꯄ ꯍꯧꯔꯦ꯫ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯔꯒ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯀꯩꯗꯧꯉꯩꯗꯁꯨ ꯑꯐꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯂꯣꯏ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯑꯣꯏꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯧꯅ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕꯁꯤ ꯃꯅꯤꯄꯨꯔꯕꯨ ꯆꯔꯥꯡꯅꯕ ꯐꯤꯚꯝꯗ ꯊꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯅꯤ꯫ MP ꯕꯤꯃꯣꯜ꯫ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤ ꯇꯧꯕꯤꯒꯅꯨ, ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ CM ꯈꯦꯝꯆꯥꯟꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ-ꯖꯣꯒꯤ ꯂꯦꯖꯤꯁꯂꯦꯆꯔ 3 ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯁꯨꯃꯣꯟ ꯇꯧꯈ꯭ꯔꯦ꯫ ꯖꯔꯃꯟꯅ ꯇꯨꯏꯕꯣꯡꯗ ꯕꯟꯗ ꯇꯧꯕ ꯀꯨꯀꯤꯈꯩ ꯂꯣꯏꯅ ꯐꯨꯊꯔꯝꯂꯦ꯫